ꯃꯨꯠꯁꯤꯜꯂꯕ ꯃꯤꯈꯥꯕꯨ ꯎꯔꯒ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯈꯪꯕ ꯉꯝꯗꯦ. ꯁꯤꯠꯂꯤ ꯅꯨꯡꯁꯤꯠꯅ ꯃꯆꯤ ꯃꯆꯤ ꯄꯥꯏꯊꯣꯛꯈꯤ ꯑꯔꯤꯕ ꯋꯥꯔꯤ ꯀꯌꯥ. ꯁꯤꯠꯆꯤꯜꯂꯛꯏ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ. ꯍꯨꯝꯗꯨꯅ ꯄꯨꯈꯤꯅꯤ ꯃꯤꯀꯨꯞ ꯑꯁꯤꯁꯨ ꯀꯅꯥꯅ ꯐꯤꯁꯪ ꯃꯔꯨꯝꯗ, ꯀꯅꯥꯅ ꯑꯍꯤꯡꯒꯤ ꯃꯪꯂꯥꯟꯗ, ꯀꯅꯥꯅ ꯏꯅꯥꯛꯇ ꯅꯛꯅ, ꯀꯅꯥ ꯑꯃꯅ ꯃꯥꯏꯈꯨꯝ ꯃꯔꯨꯝꯗ. ꯏꯀꯨꯏ ꯀꯨꯏꯅ ꯂꯩꯊꯔꯝꯗꯅ ꯌꯨꯝꯗ ꯍꯟꯅꯔꯛꯂꯦ. ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯁꯅꯥꯗꯣ ꯊꯣꯡꯖꯜ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯗꯒꯤ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ. ꯌꯥꯁ꯭ꯀꯨꯜ ꯄꯣꯛꯄꯗꯤ ꯏꯄꯥ ꯄꯥꯈꯠꯂꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯍꯪ ꯇꯧꯏ. ꯂꯥꯏꯖꯗꯣ ꯑꯃꯨꯛꯇꯣꯏꯕ ꯑꯣ ꯈꯣꯡꯅ ꯀꯞꯂꯗꯨꯅ ꯃꯩꯔꯥꯕꯅ ꯃꯥꯕꯨ ꯆꯩꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯃꯤ. ꯃꯔꯝꯗꯨꯗꯤ ꯍꯥꯏꯔꯝꯗꯦ. ꯐꯅꯗꯤ ꯊꯦꯡꯂꯦ, ꯑꯗꯨꯕꯨ ꯏꯃꯨꯡꯗꯣ ꯀꯥꯡꯈꯣꯡ ꯁꯥꯏꯔꯤ. ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯌꯥꯁ꯭ꯀꯨꯜ ꯄꯣꯛꯄꯅ ꯑꯃꯨꯛ ꯍꯧꯔꯛꯏ. ꯉꯁꯥꯏꯗꯒꯤ ꯃꯁꯨ ꯏꯕꯨꯡꯉꯣꯗꯨꯗ ꯆꯪꯁꯤꯟ ꯉꯥꯡꯂꯤꯕꯅꯤ. ꯃꯥꯒꯤ ꯀꯥꯗꯒ ꯀꯥꯈꯠꯇ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯖꯔꯕ ꯅꯨꯄꯥꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯉꯥꯡꯂꯤ. ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯎ ꯍꯥꯏ? ꯑꯉꯥꯡ ꯀꯞꯂꯤꯕꯁꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯦꯝꯂꯨꯕ ꯀꯩꯗꯧꯏ? ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗꯕꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯃꯊꯛꯇꯨꯗ ꯉꯁꯤ ꯑꯃꯨꯛ ꯇꯊꯤ ꯉꯥꯡꯕꯤꯔꯦꯗꯅ. ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇ ꯅꯝꯂꯒ ꯁꯣꯐꯥꯗꯨꯗ ꯉꯥꯊꯔꯝꯕ ꯅꯨꯄꯥꯗꯣ ꯃꯃꯥꯏ ꯁꯠ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯛꯏ. ꯗꯧꯁꯤ ꯀꯔꯤ ꯈꯪꯂꯒꯦ? ꯃꯔꯝ ꯂꯩꯗꯅ ꯉꯥꯡꯉꯤꯅꯤ. ꯅꯣꯏꯅ ꯂꯨꯅ ꯇꯧꯕꯗ ꯅꯥꯎ ꯆꯥꯎꯔꯤꯁꯤ ꯑꯩ ꯃꯤꯠ ꯌꯥꯝ ꯅꯥꯔꯕꯅꯤ. ꯇꯥꯅꯤꯡꯗꯦ ꯅꯤꯡꯊꯦꯝ, ꯊꯣꯛ ꯇꯧꯅꯣ. ꯑꯉꯥꯡꯅꯤ ꯀꯩꯗꯧꯕꯒꯦ? ꯈꯖꯤꯛꯇꯪ ꯊꯦꯝ ꯅꯧꯗꯨꯅꯁꯨ ꯂꯣꯏꯅꯕꯤꯌꯨ. ꯉꯔꯥꯡꯗ ꯂꯥꯛꯄꯅꯤ. ꯃꯌꯨꯝꯗꯅ ꯃꯙꯧꯅ ꯃꯄꯥꯅ ꯇꯁꯦꯡꯅ ꯁꯅꯥꯃꯛꯅꯤ ꯈꯜꯂꯒ ꯂꯨꯅ ꯇꯧꯖꯔꯤꯕ ꯑꯉꯥꯡꯁꯦ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯅꯪꯅ ꯆꯠꯅꯔꯤꯕ ꯆꯠꯅꯕꯤꯁꯦ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯂꯣꯏ. ꯃꯄꯥꯜ ꯊꯣꯡ ꯈꯛꯇꯪ ꯎꯗꯨꯅ ꯃꯙꯧꯅ ꯍꯥꯏꯔꯛꯄꯅꯤ. ꯃꯥꯅ ꯅꯟꯗꯔꯥꯖꯄꯨ ꯁꯥꯎꯕꯒꯤ ꯃꯔꯝ ꯈꯪꯗꯕꯅ, ꯂꯥꯏꯖꯗ ꯊꯝꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯈꯪꯗꯕꯅꯤ. ꯑꯗꯨꯕꯨ ꯃꯄꯥꯜ ꯊꯣꯛꯂꯒ ꯃꯥꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯕꯁꯨ ꯌꯨꯝꯁꯤꯗꯗꯤ ꯃꯙꯧꯒꯤ ꯃꯆꯤꯡ ꯃꯁꯣꯡꯗꯣ ꯇꯥꯗꯨꯅ ꯂꯩꯔꯅꯤ ꯈꯜꯂꯤ. ꯆꯩꯔꯛꯇꯨꯗ ꯁꯨꯗꯦꯗꯣ ꯃꯈꯥꯗ ꯄ꯭ꯔꯄꯞ ꯀꯨꯝꯊꯔꯛꯂꯒ ꯉꯥꯡꯕ ꯌꯥꯎꯔꯛꯏ. ꯐꯔꯦꯗꯅꯁꯦ, ꯆꯥꯛ ꯑꯃꯇ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯃꯌꯨꯝ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯗꯨꯅ ꯀꯞꯍꯧꯔꯤꯕꯗꯣ ꯌꯥꯝ ꯊꯨꯅ ꯊꯦꯝꯂꯨꯁꯣ. ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯣꯟꯊꯣꯛꯅ ꯏꯪ ꯇꯞꯂꯝꯕꯗꯥꯏ, ꯅꯨꯄꯤꯗ ꯋꯥ ꯀꯟꯅ ꯉꯥꯡꯗꯕ ꯅꯨꯄꯥ ꯑꯣꯏꯔꯝꯕꯗꯥꯏ. ꯑꯁꯤ ꯐꯥꯒꯤꯗꯒꯤ ꯁꯥꯎꯗꯨꯅ ꯃꯌꯨꯝ ꯆꯠꯈ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯒꯅꯤ ꯍꯥꯏꯕ ꯅꯁꯥꯅ ꯈꯪꯉꯨ. ꯅꯪꯅ ꯐꯖꯅ ꯇꯧꯕꯤꯗꯦ ꯍꯥꯏꯕꯁꯦ ꯄꯥꯕꯨꯡ ꯃꯦꯟꯖꯣꯔꯅ ꯈꯪꯂꯒ ꯇꯥꯔꯒ ꯀꯔꯤ ꯑꯣꯏꯅꯤ ꯈꯪꯗꯕ꯭ꯔꯥ? ꯃꯩꯔꯥꯕ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯦꯞꯄꯤ. ꯑꯩ ꯊꯦꯝꯃꯨꯒꯦ, ꯗꯧꯁꯤꯁꯨ ꯄꯣꯊꯥꯕꯤꯔꯣ. ꯏꯃꯥꯁꯤꯁꯨ ꯆꯪꯕꯤꯔꯣ, ꯑꯩꯅ ꯊꯣꯛꯄ ꯊꯦꯝꯃꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯑꯣꯡ ꯌꯥꯝ ꯃꯥꯟꯅ ꯃꯊꯛꯇ ꯆꯨꯞꯇ꯭ꯔꯤꯡ ꯀꯥꯈꯠꯈ꯭ꯔꯦ. ꯌꯥꯁ꯭ꯀꯨꯜ ꯄꯣꯛꯄꯗꯤ ꯃꯊꯥ ꯁꯥꯅ ꯌꯦꯡꯍꯧꯏ. ꯁꯨꯗꯦꯁꯨ ꯃꯉꯥꯏꯔꯦ. ꯑꯉꯥꯎꯕ ꯃꯆꯥꯒꯤ ꯃꯇꯧꯗ ꯂꯥꯞꯅ ꯂꯩꯈꯤꯕ ꯃꯄꯨꯔꯣꯏꯕꯒ ꯋꯥ ꯇꯥꯟꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯟꯅꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ. ꯀꯥꯗꯅ ꯎꯖꯥꯃꯦꯂꯥꯅꯤ. ꯐꯃꯨꯡ ꯃꯈꯥ ꯑꯣꯏꯔꯤꯕ ꯐꯃꯥꯡꯗꯣ ꯄꯤ ꯇꯩꯊꯣꯛꯄꯒꯤ ꯐꯤ ꯃꯆꯦꯠꯅ ꯏꯆꯥꯏ ꯆꯥꯏꯔꯒ ꯂꯩ. ꯁꯅꯥ ꯏꯕꯦꯝꯃꯗꯤ ꯀꯞꯂꯤ. ꯄꯥꯛ ꯈꯣꯡꯕꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯜ ꯈꯖꯤꯛꯇꯪ ꯊꯣꯛꯂꯤ. ꯐꯃꯨꯡꯗꯨꯗ ꯃꯃꯥꯏ ꯎꯞꯁꯤꯜꯂꯒ ꯍꯤꯛ ꯆꯤꯡꯕ ꯃꯈꯩ ꯀꯞꯂꯤꯕꯗꯣ ꯃꯩꯔꯥꯕ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ. ꯃꯐꯤ ꯃꯔꯣꯜꯒ ꯍꯣꯡꯂꯝꯗꯦ. ꯊꯃꯣꯏ ꯄꯥꯟꯗꯕ ꯁꯥꯃꯛꯇꯤ ꯅꯠꯇꯕꯅ ꯅꯨꯄꯥꯗꯣ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ. ꯑꯉꯥꯡꯁꯤꯗ ꯃꯥꯅ ꯑꯁꯥꯎꯕ ꯐꯨꯗꯣꯛꯂꯤꯕꯁꯦ ꯂꯥꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯃꯊꯟꯗ ꯋꯥꯍꯪ ꯍꯪꯖꯩ. ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯩ. ꯉꯁꯥꯏ ꯃꯥꯅ ꯋꯥ ꯀꯥ ꯍꯦꯟꯅ ꯉꯥꯡꯈ꯭ꯔꯕ꯭ꯔꯥ? ꯅꯨꯄꯤꯗꯨ ꯀꯞꯄ ꯇꯣꯛꯇ꯭ꯔꯕꯗꯤ ꯃꯙꯧꯅ ꯁꯂꯥꯛ ꯁꯥꯔꯅꯤ ꯈꯪꯕꯅ ꯃꯩꯔꯥꯕ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯂꯒ ꯐꯃꯨꯡ ꯃꯆꯤꯗ ꯇꯞꯅ ꯐꯝꯊꯩ. ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤ ꯆꯪꯈꯤꯗ꯭ꯔꯤꯕ ꯐꯃꯨꯡ ꯀꯥꯅꯤ. ꯑꯗꯨꯕꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯂꯛꯏ. ꯀꯞꯂꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯅ ꯍꯥꯏꯔꯛꯏ, ꯈꯣꯟꯖꯦꯜ ꯏꯍꯧ ꯍꯧꯗꯅ. ꯑꯩꯕꯨ ꯅꯉꯣꯟꯗ ꯀꯔꯤ ꯑꯍꯦꯟꯕ ꯉꯥꯡꯈ꯭ꯔꯒꯦ? ꯅꯨꯄꯤꯗꯨ ꯀꯞꯄ ꯆꯞ ꯂꯦꯞꯄꯤ. ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯃꯆꯤ ꯂꯦꯡꯗꯦ. ꯃꯩꯔꯥꯕ ꯇꯞꯅ ꯃꯈꯥ ꯇꯥꯏ. ꯅꯪ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯣꯏꯔꯕꯅꯤ. ꯅꯄꯨꯔꯣꯏꯕꯁꯨ ꯂꯩꯔꯦ. ꯑꯩ ꯂꯩꯅ ꯃꯥꯅ ꯅꯪꯒꯤ ꯅꯈꯨꯠꯀ ꯄꯥꯏꯕꯗꯣ ꯃꯌꯥꯝ ꯃꯥꯡꯗ ꯐꯖꯗꯕꯒꯤ, ꯃꯤꯒꯤ ꯃꯤꯠꯇ ꯐꯖꯗꯕꯒꯤ ꯆꯩꯕꯅꯤ. ꯅꯪ ꯑꯗꯨꯛ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗꯤ ꯑꯩ ꯋꯥꯈꯜ ꯇꯧꯔꯨꯗ꯭ꯔꯦ. ꯍꯧꯖꯤꯛꯇ ꯅꯨꯄꯤꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯝꯃꯤ. ꯃꯄꯤꯅ ꯏꯆꯣꯠ ꯆꯣꯠꯄ ꯃꯃꯤꯠꯇꯨꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯌꯧ ꯈꯨꯝꯃꯤ. ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯤꯅ ꯈꯨꯗꯥꯡ ꯄꯥꯏꯍꯟꯅꯤꯡꯗ꯭ꯔꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯂꯨꯅ ꯇꯧꯕꯤꯕ ꯀꯩꯗꯧꯒꯦ? ꯈꯨꯗꯥꯡ ꯁ꯭ꯇ꯭ꯔꯣꯛꯁꯨ ꯆꯤꯡꯂꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯪꯅ ꯑꯩ ꯄꯨꯔꯤ ꯅꯠꯇ꯭ꯔꯣ? ꯁꯥꯎꯔꯤꯉꯩꯗ ꯀꯅꯥꯅ ꯐꯐꯠꯇ ꯈꯪꯒꯦ? ꯅꯪꯁꯨ ꯁꯥꯎꯕꯒꯤ ꯅꯠꯇ꯭ꯔꯣ ꯆꯥꯒ ꯆꯥꯔꯣꯏꯅ ꯉꯁꯥꯏꯗꯩ ꯀꯞ ꯂꯩꯔꯤꯗꯣ? ꯅꯨꯄꯤꯗꯣ ꯁꯥꯎꯅ ꯌꯦꯡꯉꯤ. ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯀꯛꯉꯥꯡ ꯇꯧꯗꯨꯅ ꯍꯧꯔꯛꯏ. ꯑꯩ ꯏꯄꯥꯝ ꯆꯠꯂꯅꯤ. ꯍꯧꯖꯤꯛꯃꯛ ꯏꯄꯥꯝ ꯊꯤꯜꯂꯨ. ꯃꯩꯔꯥꯕ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ. ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ. ꯅꯥꯞ ꯆꯥꯗꯕ ꯋꯥ ꯉꯥꯡꯀꯅꯣ. ꯏꯄꯥꯝ ꯆꯠꯀꯦ ꯍꯥꯏꯕꯁꯤ ꯀꯔꯤ ꯅꯥꯞ ꯆꯥꯗꯕ ꯋꯥꯅꯣ?
ꯅꯪꯅ ꯊꯤꯅ ꯇꯧꯔꯒ ꯅꯪꯒꯤ ꯅꯌꯨꯝꯗ ꯑꯩꯅ ꯀꯩꯗꯧ ꯂꯩꯕꯤꯗꯣꯏꯅꯣ ꯍꯧꯖꯤꯛꯃꯛ ꯄꯔꯕꯛ ꯊꯤꯜꯂꯣ ꯃꯩꯔꯥꯕꯨ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯦ ꯁꯥꯎꯒꯠꯀꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯍꯧꯔꯛꯂꯤꯕ ꯏꯁꯧꯗꯨꯗ ꯃꯩ ꯍꯥꯞꯆꯤꯜꯂꯕꯗꯤ ꯑꯍꯤꯡꯗꯨ ꯃꯦꯂꯥ ꯒ꯭ꯔꯥꯎꯟ ꯇꯥꯗꯨꯅ ꯇꯣꯛꯂꯅꯤ ꯈꯟꯕꯅ ꯇꯞꯊꯔꯛꯏ ꯑꯩ ꯅꯉꯣꯟꯗ ꯀꯔꯝ ꯀꯥꯟꯗ ꯊꯤꯅ ꯇꯧꯈ꯭ꯔꯒꯦ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯗꯨꯗꯤ ꯅꯪ ꯂꯨꯍꯣꯡꯉꯝꯃꯒ ꯆꯦꯟꯈ꯭ꯔꯤꯗꯨꯗꯤ ꯑꯗꯨ ꯊꯕꯛ ꯂꯩꯕꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯦꯡꯗꯅ ꯂꯩꯔꯤꯁꯤꯗꯤ ꯅꯨꯄꯥꯗꯨꯅ ꯇꯞꯊꯔꯛꯄꯗꯨꯗ ꯏꯕꯦꯝꯃ ꯁꯅꯥꯗꯣ ꯊꯥꯖꯗꯦ ꯍꯥꯏꯕꯒꯨꯝꯅ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯀꯛꯉꯥꯡ ꯇꯧꯏ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯜꯂꯛꯄꯁꯤꯔꯣ ꯅꯪꯅ ꯂꯦꯡꯗꯅ ꯂꯩꯕ ꯍꯥꯏꯔꯤꯁꯦ ꯂꯨꯍꯣꯡꯒꯗꯤ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯅꯥꯛꯇ ꯁꯨꯔ ꯅꯩꯔꯒ ꯂꯩꯅꯤꯡꯗꯧꯅꯤ ꯑꯍꯤꯡꯒ ꯍꯜꯂꯛꯇ꯭ꯔꯤꯗꯣ ꯅꯪꯅ ꯑꯩ ꯄꯥꯝꯗꯕꯩꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯝꯕꯗꯩ ꯑꯇꯣꯝꯕꯤꯒ ꯄꯨꯁꯜꯂꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯣ ꯅꯪ ꯐꯥꯎꯕ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯒꯤ ꯑꯇꯣꯝꯕꯤꯅꯣ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ ꯑꯗꯨꯝꯕ ꯖꯨꯠ ꯆꯥꯗꯕ ꯑꯉꯥꯎ ꯑꯐꯩꯅ ꯇꯧꯒꯗꯕ ꯊꯕꯛꯇꯨꯗ ꯑꯩ ꯄꯛꯁꯤꯜꯂꯛꯀꯅꯨ ꯅꯆꯠꯇꯨꯅ ꯍꯥꯏꯕꯤꯕ ꯅꯪꯅ ꯑꯍꯤꯡ ꯂꯦꯛꯂꯤꯗꯣ ꯀꯗꯥꯏꯗꯅꯣ ꯃꯧ ꯑꯅꯧꯕꯤ ꯑꯩ ꯏꯊꯟꯇ ꯀꯥꯁꯤꯗ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯑꯍꯤꯡ ꯂꯦꯛꯂꯤꯕ ꯃꯐꯝꯗꯣ ꯀꯗꯥꯏꯗꯅꯣ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯉꯁꯤꯗꯤꯅꯦ ꯑꯩ ꯁꯥꯎꯔꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯍꯦꯛ ꯌꯥꯗꯕꯗ ꯑꯩ ꯄꯥꯝ ꯆꯠꯈꯤꯅꯤ ꯇꯁꯦꯡꯅꯃꯛ ꯃꯩꯔꯥꯕꯨ ꯑꯣꯏꯅ ꯀꯞꯂꯛꯀꯗꯧꯔꯦ ꯃꯥꯗꯤ ꯃꯪꯂ ꯇꯥꯏꯕꯪꯂ ꯒ꯭ꯌꯥꯟꯒ ꯇꯥꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯃꯤꯔꯝꯗ ꯂꯩꯔꯕꯁꯨ ꯑꯁꯨꯝꯅꯒ ꯅꯨꯄꯤꯒ ꯅꯛꯅꯕ ꯂꯣꯏꯅꯕꯁꯦ ꯃꯥ ꯇꯧꯗꯕꯅꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯗꯕꯅꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯣꯏꯔꯝꯂꯗꯤ ꯃꯥꯒꯤ ꯅꯥꯛꯇ ꯈꯪꯁꯪ ꯈꯪꯁꯪ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯏꯁꯟ ꯇꯧꯔꯤꯕ ꯅꯨꯄꯤꯗꯣ ꯆꯩꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯇꯣꯞ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯃꯊꯥꯡ ꯌꯥꯝ ꯃꯔꯛꯇꯨꯗ ꯌꯥꯁꯀꯨꯜ ꯄꯣꯛꯄꯒꯤ ꯈꯣꯟꯇꯤ ꯆꯥꯔꯅꯤ ꯃꯥ ꯃꯀꯣꯛꯇꯣ ꯄꯣꯛꯈꯥꯏꯔꯅꯤ ꯈꯪꯕꯅ ꯂꯥꯏꯁꯨꯕꯨ ꯌꯥꯔꯤꯕ ꯃꯈꯩ ꯍꯩꯅ ꯂꯣꯏꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯂꯩꯁꯤꯜꯂꯛꯂꯒ ꯈꯨꯝꯃꯤ ꯉꯥꯔꯤꯌꯥꯟ ꯈꯪꯕ꯭ꯔꯥ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯃ ꯂꯩ ꯆꯠꯂꯒ ꯍꯦꯛ ꯌꯦꯡꯁꯤꯟꯗꯕ ꯌꯥꯗꯕ ꯑꯃ ꯅꯍꯥꯟ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯃꯤ ꯈꯠꯅꯔ ꯃꯥꯜꯂꯦ ꯏꯁꯝ ꯁꯝꯅ ꯈꯠꯅꯕ ꯅꯠꯇꯕꯅꯤꯅ ꯑꯩ ꯆꯠꯇꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯃ ꯁꯤꯜꯂꯤꯉꯩ ꯂꯥꯛꯄ ꯐꯔꯛ ꯇꯥꯕ ꯃꯐꯝꯗꯨ ꯂꯩꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯪꯁꯨ ꯅꯣꯡꯃ ꯄꯨꯕꯤꯒꯦ ꯍꯧꯖꯤꯛꯄꯨ ꯃꯩꯔꯥꯕ ꯄꯤꯁꯨꯝ ꯁꯨꯛꯆꯤꯜꯂꯛꯏ ꯊꯦꯝꯅꯤꯡꯗ ꯊꯦꯝꯂꯤꯉꯩꯗꯨꯗ ꯃꯥ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯊꯣꯛꯇꯅ ꯍꯥꯏꯔꯛꯏ ꯄꯨꯡ ꯌꯧꯔꯦ ꯆꯤꯡꯅꯨꯡꯗꯨꯗ ꯀꯅꯥꯅ ꯒꯥꯔꯤ ꯊꯧꯕꯤꯅꯤ ꯅꯨꯄꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯅꯪꯁꯨ ꯌꯥꯎꯅꯤ ꯃꯇꯝꯅꯒ ꯐꯠꯇꯕꯁꯤꯗ ꯍꯧꯖꯤꯛ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯇꯝ ꯐꯠꯇ꯭ꯔꯁꯨ ꯃꯤꯅ ꯀꯥꯔꯟ ꯇꯥꯔꯛꯂꯗꯤ ꯅꯪꯅ ꯑꯩ ꯀꯟꯕꯤꯗꯣꯏꯗꯨꯗꯤ ꯑꯩꯁꯨ ꯅꯪ ꯌꯥꯎꯕꯒꯤ ꯆꯠꯀꯦ ꯍꯥꯏꯕꯅꯤ ꯑꯉꯥꯎꯕꯤꯗꯧꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯆꯠꯀꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯁꯥꯎꯅꯤꯡꯕ ꯄꯨꯝꯅꯃꯛ ꯈꯥꯡꯖꯤꯜꯂꯒ ꯃꯩꯔꯥꯕ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯍꯌꯦꯡ ꯄꯨꯒꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯠꯁꯤ ꯑꯩ ꯊꯥꯖꯗꯦ ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯦ ꯑꯩ ꯁꯨꯛꯊꯥ ꯊꯥꯖꯗꯦ ꯇꯤꯡ ꯍꯦꯛꯇ ꯁꯣꯛꯍꯜꯂꯤ ꯉꯥꯡꯅꯕ ꯁꯨꯛꯌꯥ ꯌꯥꯗꯕ ꯃꯇꯧꯗ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯍꯪꯉꯤ ꯑꯩꯒꯤ ꯋꯥꯗꯤ ꯊꯥꯖꯔꯣꯏ ꯅꯪꯒꯤ ꯁꯥꯍꯦꯕ ꯃꯆꯥꯗꯨꯅ ꯍꯥꯏꯔꯗꯤ ꯊꯥꯖꯅꯤꯅꯦ ꯅꯪ ꯅꯨꯄꯤꯗꯨ ꯋꯥ ꯑꯃ ꯈꯨꯝꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯒ ꯍꯥꯏꯔꯛꯏ ꯊꯦꯡꯉꯦꯅꯤꯉꯥꯏ ꯇꯧꯔꯅꯨ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯅꯄꯥꯝ ꯆꯠꯄꯒꯤ ꯗꯞꯇꯣ ꯉꯁꯤ ꯍꯧꯔꯒ ꯉꯁꯤ ꯂꯣꯏꯁꯜꯂꯨ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯅꯪꯁꯨ ꯌꯥꯎꯅ ꯑꯩ ꯄꯣꯊꯥꯐꯝ ꯈꯪꯗꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯗ ꯁꯠ ꯌꯦꯡꯉꯛꯂꯒ ꯏꯇꯞ ꯇꯞꯅ ꯃꯈꯥ ꯇꯥꯏ ꯋꯤꯂꯤꯌꯝꯒ ꯅꯪꯒ ꯑꯣꯟꯁꯤꯟꯅꯕꯗꯨꯃ ꯑꯩꯁꯨ ꯄꯥꯝꯗꯦꯀꯣ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯂꯤꯚꯤꯡ ꯔꯨꯝ ꯑꯣꯏꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯈꯤ ꯃꯩꯔꯥꯕꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯝꯂꯒ ꯏꯕꯦꯝꯃ ꯁꯅꯥ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯒ ꯃꯥꯁꯨ ꯀꯥ ꯑꯃꯗ ꯆꯪꯈꯤ ꯌꯦꯟꯗꯥ ꯑꯉꯟꯕꯒꯤ ꯀꯩꯊꯦꯜꯁꯤ ꯃꯤꯅ ꯀ꯭ꯔꯤꯛ ꯏꯟꯅꯩ ꯂꯨꯛꯃꯥꯏ ꯑꯃꯃꯝ ꯊꯥꯔꯒ ꯌꯨꯝ ꯌꯨꯝꯗ ꯀꯣꯏꯖꯕ ꯍꯤꯡꯒꯣꯜꯗꯒꯤ ꯍꯦꯛꯂꯛꯄ ꯇꯅꯧ ꯇꯅꯧꯕ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯅ ꯄꯥꯛꯅ ꯁꯟꯗꯣꯛꯂꯒ ꯃꯄꯨꯟ ꯃꯄꯨꯟ ꯄꯔꯦꯡ ꯄꯔꯦꯡ ꯂꯦꯞꯂꯤ ꯂꯩꯀꯣꯜꯗꯒꯤ ꯍꯦꯛꯂꯛꯄꯗ ꯉꯥꯏꯔꯤꯕ ꯂꯩꯔꯥꯡꯁꯤꯡ ꯁꯅꯥꯔꯩꯗꯒꯤ ꯍꯧꯔꯒ ꯕꯔꯞꯂꯩ ꯆꯟꯗ꯭ꯔꯃꯨꯈꯤ ꯃꯥꯂꯤꯀꯥ ꯃꯈꯜ ꯃꯈꯜ ꯁꯟꯗꯣꯛꯂꯒ ꯂꯩꯀꯣꯜꯗ ꯁꯥꯠꯄ ꯂꯩꯔꯥꯡꯒꯨꯝꯅ ꯂꯨꯛꯃꯥꯏ ꯃꯊꯛ ꯃꯊꯛꯇꯨꯗ ꯃꯄꯨꯝ ꯃꯄꯨꯝ ꯀꯦꯜꯂꯤ ꯑꯁꯤꯒꯨꯝꯕ ꯑꯌꯨꯛꯁꯤꯗ ꯂꯤꯌꯣ ꯕꯣꯏꯕꯨ ꯍꯧꯗꯨꯅ ꯋꯥꯀꯤꯡ ꯆꯠꯂꯨꯔꯒ ꯁꯅꯥ ꯀꯩꯊꯦꯜ ꯆꯪꯂꯛꯏ ꯌꯥꯍꯧꯉꯟꯕꯤ ꯃꯣꯅꯥꯂꯤꯁꯥ ꯉꯁꯤ ꯌꯣꯟꯅꯕ ꯍꯥꯏꯅ ꯁꯦꯝꯗꯨꯅ ꯄꯨꯖꯔꯛꯄ ꯃꯥꯒꯤ ꯂꯩꯁꯤꯡꯗꯣ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯥꯒꯤ ꯃꯄꯥ ꯂꯥꯜꯂꯒ ꯂꯥꯛꯄ ꯅꯨꯄꯥ ꯑꯅꯤꯗꯣ ꯆꯞ ꯂꯦꯞꯄꯤ ꯂꯤꯌꯣꯅ ꯒꯦꯠ ꯀꯣꯏꯅ ꯌꯦꯡꯂꯗꯨꯅ ꯂꯩꯔꯤꯉꯩ ꯕꯣꯏ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯇꯧꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯣꯅꯥꯂꯤꯁꯥ ꯑꯍꯤꯡꯗ ꯃꯟꯇ꯭ꯔꯖꯥꯗꯨ ꯊꯤꯕ ꯆꯠꯄ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯅꯥ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯂꯤꯌꯣꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯈꯨꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯉꯥꯎꯕꯒꯤ ꯃꯇꯨꯡ ꯏꯟꯕꯅꯤꯅ ꯉꯥꯎꯔꯒꯁꯨ ꯍꯜꯂꯛꯂꯦ ꯚꯣꯏ ꯅꯣꯛꯏ ꯄꯨꯟꯁꯤꯟꯅꯔꯨꯅꯨ ꯃꯁꯤ ꯇꯁꯦꯡꯅ ꯉꯥꯎꯔꯕꯅꯤ ꯑꯉꯥꯎꯕꯒ ꯃꯥꯟꯅꯔꯣꯏꯁꯤ ꯃꯣꯅꯥ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯅꯣꯛꯂꯝꯂꯒ ꯑꯃꯨꯛ ꯕꯣꯏꯗ ꯇꯞꯅ ꯍꯪꯂꯛꯏ ꯅꯪꯗꯤ ꯎꯗꯕ ꯀꯨꯏꯔꯦ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯥꯜꯂꯤ
ꯊꯕꯛ ꯆꯤꯜꯂꯤꯔ ꯀꯣꯝꯃꯤꯔ ꯁꯅꯥ ꯀꯩꯊꯦꯜꯗ ꯀꯣꯏꯊꯣꯔꯛꯄꯗꯨꯗꯤ ꯃꯍꯧꯁꯥꯗꯒꯤ ꯇꯣꯏꯅ ꯐꯪꯗꯕꯅꯤ ꯑꯩꯁꯦ ꯍꯟꯗꯛ ꯃꯩꯔꯥꯕ ꯊꯣꯔꯛꯄꯁꯤꯗꯗꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯁꯦꯅ ꯇꯧꯕ ꯃꯣꯅꯥ ꯅꯣꯛꯂꯗꯨꯅ ꯂꯛꯅꯔꯛꯏ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯒ ꯅꯤꯡꯊꯦꯝꯕꯨ ꯊꯕꯛ ꯁꯨꯅꯤꯡꯕ ꯄꯣꯛꯏ ꯍꯥꯏꯕ꯭ꯔꯅꯦ ꯀꯔꯤ ꯊꯕꯛꯅꯣꯕ ꯆꯤꯜꯂꯤꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯌꯥꯕ꯭ꯔꯥ ꯅꯣꯏꯁꯦ ꯂꯩꯃꯤꯟꯅꯔꯁꯨ ꯌꯦꯛꯅꯕꯅꯤꯅꯦ ꯏꯕꯦꯝꯃ ꯅꯣꯏꯗꯒ ꯑꯔꯣꯟ ꯑꯊꯨꯞ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯕꯣꯏꯒꯤ ꯐꯥꯒꯤꯗꯨꯗ ꯃꯣꯅꯥꯁꯨ ꯅꯣꯛꯂꯗꯨꯅ ꯈꯨꯝꯃꯤ ꯌꯦꯛꯅꯕꯗ ꯑꯔꯣꯟ ꯑꯊꯨꯞ ꯍꯥꯏꯗꯦ ꯍꯥꯏꯔꯒ ꯅꯈꯣꯏꯗꯒꯤ ꯁ꯭ꯇꯦꯞ ꯑꯃ ꯍꯥꯟꯗꯨꯅ ꯈꯣꯡ ꯊꯥꯡꯂꯝꯂꯗꯤ ꯀꯝꯗꯧꯕ ꯕꯣꯏ ꯃꯣꯅꯥꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨ ꯅꯣꯛꯂꯒ ꯃꯥꯕꯨ ꯌꯦꯡꯂꯝꯂꯒ ꯂꯩꯗꯨ ꯁꯦꯝꯖꯤꯜꯂꯒ ꯂꯩ ꯕꯣꯏꯁꯨ ꯐꯥꯒꯤꯅꯤ ꯈꯟꯗꯣꯛꯅꯕ ꯅꯣꯛꯁꯤꯟꯅꯩ ꯑꯗꯨꯕꯨ ꯃꯥ ꯃꯤꯅꯣꯛꯇꯨ ꯀꯨꯏꯅ ꯆꯠꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯐꯥꯒꯤ ꯑꯣꯏꯅ ꯂꯧꯕ ꯌꯥꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯀꯗꯥꯏꯗꯅꯣꯃ ꯆꯛ ꯊꯤꯜꯂꯛꯄꯒꯨꯝꯅ ꯐꯥꯎꯈꯤꯕꯗꯣ ꯕꯣꯏ ꯀꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯤ ꯃꯥꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯂꯤꯑꯣꯁꯨ ꯆꯠꯂꯤꯕ ꯃꯤꯗꯣ ꯀꯣꯌꯣꯛ ꯑꯣꯠꯂꯒ ꯌꯦꯡꯉꯤ ꯅꯨꯄꯥ ꯑꯁꯤꯕꯨꯗꯤ ꯇꯁꯦꯡꯅ ꯋꯥꯈꯜ ꯆꯣꯏꯔꯕꯅꯤ ꯃꯈꯣꯏꯗꯒꯤ ꯈꯖꯤꯛꯇꯪ ꯂꯥꯞꯅ ꯅꯨꯄꯤ ꯑꯃ ꯆꯠꯂꯤ ꯃꯨꯁꯨꯛ ꯃꯨꯕ ꯃꯁꯝꯗꯣ ꯊꯥꯗꯣꯛꯂꯗꯨꯅ ꯐꯨꯔꯤꯠ ꯑꯃꯨꯕ ꯑꯃ ꯂꯤꯠ ꯎꯟꯁꯥ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯒ ꯅꯨꯄꯤꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯕꯗꯒꯤ ꯂꯤꯑꯣ ꯀꯅꯥꯗꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯄ꯭ꯔꯞ ꯆꯦꯟꯈꯠꯂꯒ ꯇꯥꯟꯅꯩ ꯃꯅꯥꯛꯇ ꯈꯪꯖꯤꯡ ꯆꯪꯁꯤꯜꯂꯒ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯁꯤꯜꯂꯤ ꯇꯣꯟꯅ ꯏꯉꯛ ꯉꯛꯅ ꯀꯔꯤ ꯂꯩꯔꯒꯦ ꯑꯩꯕꯨ ꯇꯥꯟꯅꯔꯛꯂꯤꯔꯣ ꯇꯣꯟ ꯑꯣꯏꯔꯝꯕꯗ ꯂꯤꯑꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯅꯣꯛꯏ ꯋꯥꯗꯣ ꯈꯪꯗꯩ ꯊꯩꯗꯣꯛꯂꯒ ꯈꯨꯝꯃꯤ ꯎꯗꯕ ꯀꯨꯏꯒꯨꯝ ꯇꯧꯔꯦꯅ ꯅꯨꯡꯉꯥꯏꯔꯤꯕ ꯍꯪꯉꯛꯄꯅꯤ ꯀꯝꯗꯧꯔꯤꯒꯦ ꯅꯪꯕꯣ ꯄꯟꯈꯥꯏꯖꯝꯗ ꯑꯗꯨꯝ ꯂꯩꯔꯤꯕ꯭ꯔꯥ ꯇꯣꯟ ꯅꯣꯛꯂꯝꯂꯒ ꯆꯠꯄ ꯍꯧꯏ ꯑꯅꯤꯗꯣ ꯈꯪꯕ꯭ꯔꯥꯡꯅꯅ ꯆꯠꯃꯤꯟꯅꯩ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯨꯏꯅ ꯂꯩꯔꯔꯣꯏ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤ ꯂꯩꯔꯒ ꯑꯩꯁꯨ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯇꯧꯕꯅꯤ ꯀꯩꯗꯧꯔꯦ ꯄꯟꯈꯥꯏꯖꯝꯗ ꯂꯩꯅꯤꯡꯗꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯥ ꯂꯩꯇꯦꯗ ꯁꯨꯝ ꯆꯨꯝꯅ ꯌꯨꯝꯗ ꯃꯤꯒ ꯂꯩꯇꯕꯁꯤꯗ ꯂꯦꯞꯂꯒꯦ ꯇꯧꯕ ꯂꯤꯑꯣ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ ꯃꯥ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯂꯩꯊꯗꯨꯅ ꯂꯩꯍꯧꯔꯦ ꯇꯣꯟꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯇꯨꯡ ꯑꯣꯜꯂꯒ ꯆꯠꯈꯤ ꯃꯥꯅ ꯇꯨꯡ ꯑꯣꯟꯈꯤꯕꯒꯤ ꯐꯤꯕꯝꯗꯣ ꯂꯤꯑꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯏ ꯌꯥꯝꯕꯨꯡꯅ ꯄꯪꯁꯥꯎ ꯁꯥꯎꯒꯠꯄꯤꯔꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯣꯏꯔꯛꯄ ꯌꯥꯕꯁꯤꯡꯗꯣ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯛꯇꯅꯕ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯁꯦ ꯍꯥꯏꯕꯅꯤ ꯌꯥꯁꯀꯜ ꯄꯣꯛꯄ ꯄꯥꯈꯨꯝ ꯋꯥꯠꯇꯦ ꯑꯗꯨꯃꯛ ꯁꯥꯎꯅꯤꯡꯅ ꯈꯨꯝꯃꯤ ꯀꯔꯤꯅꯣ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯧꯔꯤꯕꯁꯦ ꯁꯥꯍꯦꯕꯁꯤꯡꯒꯤ ꯋꯥ ꯂꯧꯗꯨꯅ ꯂꯥꯛꯂꯒ ꯅꯪꯅ ꯉꯥꯡꯂꯔꯤꯕꯁꯤ ꯀꯩꯅꯣ ꯅꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯅꯣ ꯑꯩꯒꯤ ꯏꯁꯨꯗ ꯕꯗꯅꯥꯝ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯀꯅꯨ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯅꯪ ꯏꯔꯦꯝꯈꯥꯛꯀꯤ ꯏꯅꯥꯎꯅꯤ ꯑꯩꯕꯨ ꯄꯪꯁꯥꯎ ꯁꯥꯎꯍꯟꯒꯅꯨ ꯑꯩꯗꯤ ꯃꯌꯦꯛꯇꯣ ꯍꯥꯏꯖꯕꯅꯤ ꯌꯥꯝꯕꯨꯡꯅ ꯄꯪꯁꯥꯎ ꯁꯥꯎꯒꯠꯆꯕꯅꯤ ꯌꯥꯝꯕꯨꯡ ꯈꯛꯇꯒꯤꯅꯁꯨ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯏꯁꯨꯅꯤ ꯅꯤꯡꯊꯦꯝꯁꯦ ꯑꯗꯨꯕꯨ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯀꯅꯥ ꯀꯅꯥꯒꯤ ꯃꯆꯤꯜꯗꯒꯤꯅꯣ ꯁꯥꯍꯦꯕꯁꯤꯡꯅ ꯄꯥꯎ ꯐꯪꯈ꯭ꯔ ꯃꯥꯜꯂꯤ ꯃꯔꯝꯁꯤꯃꯛꯅ ꯑꯩꯒꯤ ꯃꯤꯁꯤꯡꯅ ꯂꯣꯟꯅ ꯇꯝꯃꯛꯄ ꯄꯥꯎꯗ ꯇꯥꯕꯅꯤ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯀ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯕꯨ ꯁꯥꯍꯦꯕꯁꯤꯡꯅ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯊꯝꯂꯦ ꯑꯩꯗꯤ ꯃꯃꯤꯡꯒꯤ ꯅꯤꯡꯊꯧꯅꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯏꯁꯨ ꯑꯣꯏꯔꯕꯁꯨ ꯃꯥꯅ ꯑꯗꯨꯃꯛ ꯇꯧꯔꯝꯂꯕꯗꯤ ꯗꯟꯗꯤ ꯄꯤꯗꯅ ꯌꯥꯔꯣꯏ ꯑꯩ ꯎꯄꯥꯏ ꯂꯩꯔꯣꯏ ꯌꯥꯁꯀꯜ ꯄꯣꯛꯄ ꯋꯥꯈꯜ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ ꯃꯗꯨꯒꯨꯝꯕ ꯑꯃ ꯂꯩꯔꯕꯗꯤ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯑꯩ ꯃꯨꯟꯅ ꯈꯪꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯨꯒꯤ ꯃꯇꯧꯗ ꯑꯗꯨꯒꯨꯝꯕ ꯆꯤꯡꯅꯕ ꯌꯥꯕ ꯃꯃꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗ ꯑꯩꯅ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯅꯪꯁꯨ ꯎꯔꯤꯕꯁꯤ ꯃꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤꯁꯨ ꯏꯃꯨꯡ ꯑꯃ ꯁꯦꯝꯅꯕ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯕꯅꯤ ꯑꯁꯤꯒꯨꯝꯕ ꯕꯗꯅꯥꯝ ꯑꯃ ꯊꯝꯕ ꯌꯥꯔꯣꯏ ꯅꯪꯅ ꯁꯥꯍꯦꯕꯀꯤ ꯈꯣꯡꯌꯥꯗ ꯂꯩꯔꯕꯁꯨ ꯑꯩꯗꯤ ꯃꯗꯨ ꯄꯥꯝꯗꯦ ꯃꯁꯤ ꯑꯩꯒꯤ ꯏꯁꯨꯅ ꯃꯨꯟꯅ ꯈꯪꯉꯤ ꯃꯁꯤꯃꯛꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯑꯩꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯅꯕ ꯃꯥꯅ ꯈꯛꯁꯤꯜꯂꯣꯏ ꯅꯤꯡꯊꯧ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯏꯁꯀꯨꯜ ꯄꯣꯛꯄꯅ ꯃꯁꯨꯕꯨ ꯃꯨꯟꯅ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯈ꯭ꯔꯦ ꯉꯔꯥꯡꯗꯅꯤ ꯅꯨꯄꯤꯗꯨꯗ ꯊꯦꯝꯂꯝꯕꯗꯣ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯅ ꯃꯩꯔꯥꯕ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯑꯆꯪꯂꯛꯄ ꯐꯥꯎ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯅꯨꯄꯤꯗꯨꯗ ꯄꯨꯕꯤꯒꯦ ꯍꯥꯏꯗꯣꯛꯂꯝꯂꯕꯁꯨ ꯇꯣꯛꯊꯣꯛꯂꯒ ꯔꯣꯕꯔꯠꯀ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯏ ꯑꯅꯧꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯇꯥꯕꯗ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄꯒ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯣ ꯆꯞ ꯆꯞ ꯂꯦꯞꯂꯒ ꯃꯩꯔꯥꯕꯕꯨ ꯈꯧꯔꯥꯡꯅ ꯌꯦꯡꯉꯤ ꯅꯨꯄꯥꯗꯣ ꯔꯣꯕꯔꯠꯀ ꯇꯨꯡꯗ ꯃꯥꯡꯗ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯂꯒ ꯁꯣꯐꯥꯗꯒꯤ ꯐꯝꯊꯩ ꯆꯨꯔꯨꯞ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯆꯤꯟꯗ ꯊꯝꯃꯤ ꯉꯁꯤꯗꯤ ꯔꯣꯕꯔꯠꯅ ꯂꯥꯏꯇꯔ ꯄꯥꯏꯕꯤꯔꯛꯏ ꯃꯩꯔꯥꯕꯅ ꯍꯦꯛ ꯐꯝꯈꯤꯕꯒ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡ ꯆꯂꯥꯝꯕꯗꯣ ꯉꯔꯥꯡ ꯂꯩꯇ꯭ꯔꯦ ꯃꯩꯔꯥꯕ ꯃꯌꯥ ꯈꯪꯁꯤꯛ ꯁꯤꯛꯁꯤꯜꯂꯤ ꯅꯨꯄꯥꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯥꯍꯦꯕꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃ ꯌꯥꯎꯏ ꯃꯥꯅ ꯍꯥꯠꯄꯅꯤ ꯔꯣꯕꯔꯠꯅ ꯂꯨꯁꯤꯟꯅ ꯍꯪꯉꯤ ꯃꯩꯇꯩꯔꯥ
ꯅꯨꯄꯥꯗꯣ ꯃꯀꯣꯛ ꯇꯞꯅ ꯍꯥꯏ, "ꯅꯠꯇꯦ, ꯃꯈꯣꯏ ꯃꯁꯦꯟ ꯉꯥꯡꯅꯕꯗ ꯕ꯭ꯔꯤꯇꯤꯁ ꯑꯦꯟꯁꯦꯟ ꯌꯥꯝꯅ ꯐꯖꯅ ꯉꯥꯡꯉꯤ꯫ ꯃꯩꯇꯩ ꯑꯃꯠꯇꯅ ꯕ꯭ꯔꯤꯇꯤꯁ ꯁꯥꯗꯨꯅꯁꯨ ꯑꯗꯨꯝꯅ ꯉꯥꯡꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯅꯟꯗꯔꯥꯖꯇ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗꯅ ꯃꯩꯇꯩꯂꯣꯟ ꯌꯥꯝꯅ ꯁꯦꯡꯅ ꯉꯥꯡꯉꯤ." ꯃꯩꯔꯥꯕꯅ ꯑꯣꯛꯇꯨꯅ ꯍꯪꯉꯤ, "ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯑꯍꯜꯂ ꯅꯍꯥꯔꯥ? ꯀꯪꯂꯥꯗ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ?" "ꯅꯍꯥꯅꯤ ꯌꯥꯝꯕꯨ, ꯃꯁꯛꯇꯤ ꯈꯪꯗꯦ, ꯍꯥꯟꯅ ꯎꯈꯤꯕꯗꯤ ꯂꯩꯔꯦ꯫ ꯁꯥꯍꯦꯕꯁꯤꯡꯅ ꯑꯍꯤꯡ ꯑꯍꯤꯡ ꯇꯧꯕ ꯃꯤꯇꯤꯡꯗ ꯅꯨꯄꯤꯗꯨ ꯇꯣꯏꯅ ꯂꯥꯛꯏ꯫ ꯃꯥ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯄꯥꯟꯗ ꯂꯩꯍꯜꯂꯤ." ꯃꯃꯥꯏꯁꯨ ꯈꯨꯝꯃꯤ ꯑꯄꯥꯕ ꯐꯤ ꯑꯃꯅ꯫ ꯔꯣꯕꯔꯠ ꯃꯩꯔꯥꯕ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯅꯨꯄꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯁꯥꯍꯦꯕꯁꯤꯡꯒꯤ ꯅꯨꯄꯤꯔ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯦ꯫ ꯀꯪꯂꯥꯗ ꯁꯤꯟꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯨꯁꯨ ꯅꯨꯄꯤꯗꯨꯒꯤ ꯄ꯭ꯂꯥꯟꯅꯤ꯫ ꯃꯥ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯑꯪꯒ꯭ꯔꯦꯖꯅ ꯁꯤꯜꯂꯤ꯫ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯕ ꯀꯅꯥꯁꯨ ꯂꯩꯇꯦ, ꯃꯈꯣꯏ ꯁꯥꯍꯦꯕꯁꯤꯡ ꯈꯛꯇꯅꯤ ꯈꯪꯅꯕ." ꯃꯩꯔꯥꯕ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯩ꯫ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯄꯨꯔꯛꯂꯤꯕ ꯄꯥꯎꯗꯨꯅ ꯃꯥ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯔꯦ꯫ ꯄꯥꯎꯁꯤ ꯌꯥꯝꯕꯨꯡ ꯍꯣꯏꯒꯤ ꯅꯥꯀꯣꯡ ꯌꯧꯍꯟꯅꯤꯡꯕ ꯀꯨꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯪꯂꯥꯗꯒꯤ ꯊꯣꯛꯄ ꯃꯇꯝ ꯄꯤꯗꯕꯅ ꯉꯝꯈꯤꯗꯕꯅꯤ꯫ ꯃꯁꯤꯃꯁꯨ ꯂꯩꯔꯤ, ꯃꯗꯨꯗꯤ ꯃꯈꯣꯏ ꯃꯁꯦꯟ ꯅꯠꯇꯅ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯎꯈꯤꯕ ꯃꯤꯁꯤꯡꯗꯣ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯏ, ꯍꯤꯡꯅ ꯊꯝꯗꯦ꯫ ꯁꯛ ꯎꯗꯕ ꯑꯔꯨꯝꯕ ꯃꯃꯤ ꯑꯃ ꯈꯪꯅ ꯅꯟꯊꯔꯛꯄꯒꯨꯝꯅ ꯀꯣꯛ ꯐꯅ ꯊꯥꯗꯗꯨꯅꯁꯨ ꯐꯣꯜ ꯇꯥꯗ꯭ꯔꯕ ꯋꯥꯔꯤ ꯑꯗꯨꯗ ꯎꯪꯗꯨꯅ ꯂꯩꯔꯝꯂꯒ ꯃꯩꯔꯥꯕ ꯇꯞꯅ ꯍꯪꯂꯛꯏ, "ꯅꯨꯄꯤꯗꯣ ꯅꯈꯣꯏ ꯃꯁꯛ ꯁꯨꯛꯈꯪ ꯈꯪꯗꯕ꯭ꯔꯥ? ꯐꯤꯕꯝ ꯀꯝꯗꯧꯏ?" "ꯃꯤ ꯑꯗꯨꯝ ꯋꯥꯡꯉꯤ, ꯃꯁꯥꯗꯣ ꯄꯥꯔꯞ ꯇꯧꯏ, ꯃꯁꯝꯒꯤ ꯁꯔꯨꯛ ꯎꯕ ꯐꯪꯗꯦ꯫ ꯂꯥꯏꯕꯛ ꯐꯥꯎꯕꯗꯤ ꯇꯨꯄꯤꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯆꯤꯝꯕꯥꯜ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯑꯄꯥꯕ ꯐꯤꯅ ꯀꯨꯞꯄꯅꯤꯅ ꯃꯥꯒꯤ ꯁꯦꯞꯇꯨꯗꯤ ꯈꯪꯕ ꯉꯝꯃꯣꯏ꯫ ꯁ꯭ꯀꯦꯠꯁ ꯌꯦꯛꯄ ꯑꯍꯩꯕ ꯑꯃꯗ ꯌꯦꯛꯍꯜꯂꯗꯤ ꯆꯥꯅꯕ ꯃꯥꯏꯊꯣꯛ ꯃꯈꯜ ꯃꯈꯜ ꯍꯥꯞꯆꯤꯜꯂꯒ ꯌꯦꯡꯕꯗ ꯃꯥꯟꯅꯕ ꯃꯁꯛ ꯑꯃꯗꯤ ꯆꯣꯡꯊꯣꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯈꯟꯖꯩ ꯌꯥꯝꯕꯨ." ꯃꯩꯔꯥꯕ ꯔꯣꯕꯔꯠꯇ ꯌꯦꯡꯂꯛꯏ꯫ ꯔꯣꯕꯔꯠ ꯃꯊꯥ ꯁꯥꯔꯞ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯤ꯫ "ꯋꯥꯔꯤꯁꯤ ꯃꯔꯤ ꯃꯈꯣꯡ ꯑꯃ ꯏꯁꯝ ꯁꯝꯅꯗ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯅꯨꯄꯤ ꯑꯃ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯃꯅꯤꯜꯗꯤ ꯏꯐꯪ ꯐꯪꯗ꯭ꯔꯒ ꯀꯔꯤꯅꯣ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯀꯣꯛꯁꯤꯕꯨ? ꯏꯆꯨ ꯆꯨꯁꯤꯟꯅꯗ꯭ꯔꯤꯕ ꯃꯌꯥꯝꯁꯤ ꯑꯆꯨꯝꯕꯗꯣ ꯈꯪꯂꯒ ꯇꯞꯅ ꯇꯞꯅ ꯁꯝꯖꯤꯟꯅꯔꯛꯀꯗ꯭ꯔꯥ ꯈꯟꯖꯩ꯫ ꯑꯗꯨꯒ ꯌꯥꯝꯕꯨꯡ, ꯅꯨꯄꯤꯗꯣ ꯃꯤꯔꯣꯠꯅꯤ, ꯃꯤꯔꯣꯠ ꯑꯣꯏꯔꯕꯁꯨ ꯌꯥꯝꯕꯨꯡꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅ ꯂꯩꯕ ꯃꯤꯔꯣꯠꯅꯤ." ꯃꯩꯔꯥꯕ ꯄꯤꯁꯨꯝ ꯁꯨꯛꯇꯛ ꯌꯦꯡꯉꯛꯏ, ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝꯅ꯫ ꯌꯥꯝꯕꯨꯡꯒꯤ ꯃꯤꯠꯌꯦꯡ, ꯌꯥꯝꯕꯨꯡꯒꯤ ꯈꯣꯡꯊꯥꯡ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯩꯅ ꯃꯄꯥꯟꯗ ꯂꯦꯞꯅ ꯂꯦꯞꯅ ꯇꯥꯍꯧꯕ ꯋꯥꯍꯩ ꯃꯇꯦꯛ ꯑꯃꯗ ꯌꯥꯝꯕꯨꯡꯅ ꯅꯣꯡꯃꯩꯒꯤ ꯑꯦꯝ ꯇꯝꯕꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗꯤ ꯌꯦꯡꯈꯤ? ꯌꯥꯝꯕꯨꯡꯒꯤ ꯑꯦꯝꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯉꯝꯕ, ꯌꯥꯝꯕꯨꯡꯒꯤ ꯅꯨꯡꯄꯥꯜ ꯐꯥꯎꯅ ꯎꯕ ꯉꯝꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯊꯥꯖꯩ꯫ ꯌꯥꯝꯕꯨꯡꯕꯨ ꯃꯨꯟꯅ ꯈꯪꯕ꯫ ꯏꯅꯧ ꯅꯧꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯋꯥꯔꯤꯁꯤꯅ ꯃꯩꯔꯥꯕꯕꯨ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯍꯟꯈ꯭ꯔꯦ꯫ ꯆꯂꯥꯝꯕ ꯂꯩꯇ꯭ꯔꯦ ꯇꯥꯕꯗ ꯁꯣꯛꯂꯝꯕ ꯊꯋꯥꯏ ꯑꯗꯨꯒ ꯃꯄꯥ ꯆꯥꯅꯈꯤꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯥꯎꯅ ꯂꯥꯎꯔꯛꯏ, ꯅꯥꯀꯜ ꯌꯦꯠ ꯂꯩꯗꯨꯅ ꯌꯦꯡꯂꯒ꯫ "ꯅꯣꯏ ꯈꯔ ꯆꯠꯂꯒ ꯍꯧꯖꯤꯛꯃꯛ ꯁ꯭ꯀꯦꯠꯁ ꯌꯦꯛꯄꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯑꯣ꯫ ꯉꯁꯤꯃꯛ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯈꯪꯗꯕ ꯌꯥꯔꯣꯏ." ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯊꯤꯟꯊꯗ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯒꯤ ꯐꯤꯡꯒꯠꯂꯛꯄ ꯃꯇꯧꯗ ꯔꯣꯕꯔꯠ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯝꯇ ꯇꯞꯊꯧ꯫ ꯐꯤꯡꯅ ꯇꯧꯕ ꯊꯕꯛ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯋꯥꯈꯜ ꯈꯟꯊꯔꯒ ꯇꯞꯅ ꯇꯧꯁꯤ ꯃꯩꯔꯥꯕ꯫ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯑꯩꯈꯣꯏꯗ ꯆꯤꯡꯅꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯂꯦ꯫ ꯑꯁꯦꯡꯕ ꯂꯥꯟꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤ, ꯅꯪꯅ ꯑꯗꯨ ꯐꯤꯡꯒꯠꯂꯗꯤ ꯀꯝꯗꯧꯅꯤ?" ꯃꯩꯔꯥꯕ ꯂꯩꯇꯥꯗꯅ ꯈꯨꯝꯂꯛꯏ, "ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗꯅꯤ ꯃꯈꯣꯏꯅ ꯃꯅꯤꯡ ꯇꯝꯂꯛꯄ꯫ ꯃꯤꯠꯃꯥꯡꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯩꯔꯕ ꯌꯦꯛꯅꯕꯁꯤ ꯑꯩꯈꯣꯏꯅ ꯎꯁꯤꯜꯂꯨꯗꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯂꯤꯌꯣ ꯑꯉꯥꯎꯕ ꯅꯠꯇꯦ, ꯑꯩꯅ ꯎꯈꯤꯕꯗꯨꯁꯨ ꯑꯩ ꯑꯉꯥꯎꯕ ꯅꯠꯇꯦ꯫ ꯑꯩꯕꯨ ꯇꯞꯊꯧ ꯍꯥꯏꯔꯛꯀꯅꯨ ꯔꯣꯕꯔꯠ꯫ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯐꯥꯎꯕ ꯆꯤꯟꯐꯥ ꯄꯨꯔꯤꯕ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯑꯩ ꯈꯨꯗꯛꯇ ꯃꯁꯛ ꯈꯪꯕ ꯄꯥꯝꯃꯤ." ꯃꯩꯔꯥꯕ ꯁꯥꯎꯔꯦ ꯈꯪꯕꯅ ꯔꯣꯕꯔꯠ ꯑꯍꯦꯟꯕ ꯉꯥꯡꯂꯨꯗ꯭ꯔꯦ꯫ ꯃꯥꯁꯨ ꯇꯞꯅ ꯈꯨꯝꯃꯤ, "ꯁ꯭ꯀꯦꯠꯁ ꯌꯦꯛꯄꯗꯣ ꯂꯥꯛꯈꯤꯁꯅꯨ꯫ ꯍꯦꯛ ꯌꯦꯛꯄꯗ ꯃꯁꯛꯇꯨ ꯇꯥꯗ꯭ꯔꯁꯨ ꯃꯥꯏꯊꯣꯡꯒꯤ ꯁꯦꯞꯇꯨꯒ ꯆꯥꯅꯕ ꯑꯣꯏꯕ ꯌꯥꯕ ꯁꯛꯐꯝ ꯃꯗꯨ ꯍꯥꯞꯆꯤꯜꯂꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯎꯈ꯭ꯔꯕ ꯃꯤꯔ ꯌꯦꯡꯉꯁꯤ." ꯋꯥꯍꯩꯗꯨ ꯃꯩꯔꯥꯕ ꯑꯍꯥꯟꯕꯗ ꯇꯥꯔꯝꯂꯕꯁꯨ ꯀꯣꯟꯅ ꯌꯥꯅꯤꯡꯂꯛꯇꯦ꯫ ꯃꯥꯒꯤ ꯑꯉꯝ ꯇꯥꯟꯕꯤꯗꯣ ꯍꯧꯔꯛꯏ꯫ ꯃꯥ ꯃꯐꯝꯗꯨꯗ ꯂꯩꯅꯤꯡꯂꯛꯇ꯭ꯔꯦ꯫ ꯔꯣꯕꯔꯠꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯑꯣꯏꯅ ꯑꯣꯏꯍꯟꯕ ꯄꯥꯝꯂꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯒ ꯆꯠꯅꯕ ꯍꯣꯠꯅꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯣꯏ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ, ꯑꯩ ꯌꯥꯎꯅ ꯆꯠꯂꯨꯒꯦ꯫ ꯃꯤꯗꯨ ꯂꯥꯛꯄ ꯐꯥꯎ ꯑꯩ ꯉꯥꯏꯕ ꯉꯝꯂꯣꯏ꯫ ꯇꯨꯃꯤꯟꯅ ꯂꯩꯔꯤꯈꯩ ꯑꯩꯒꯤ ꯋꯥꯈꯜ ꯃꯊꯧ ꯂꯦꯞꯀꯅꯤ꯫ ꯑꯗꯨꯕꯨ ꯌꯦꯛꯅꯕꯅ ꯑꯩꯒꯤ ꯈꯣꯡꯊꯥꯡꯗꯒꯤ ꯁ꯭ꯇꯦꯞ ꯑꯃ ꯍꯥꯟꯒꯠꯇꯨꯅ ꯊꯥꯡꯈꯤꯕ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯃꯣꯏ." ꯋꯥꯍꯩꯗꯨꯃ ꯍꯥꯏꯔꯝꯂꯒ ꯀꯅꯥꯒꯤ ꯋꯥꯍꯩ ꯇꯥꯗ ꯃꯩꯔꯥꯕ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯇꯩꯗ ꯏꯪ ꯇꯞꯄꯤ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯪꯉꯤ ꯃꯩꯔꯥꯕ ꯌꯥꯝꯅ ꯐꯤꯡꯉꯤ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯩ꯫ ꯑꯗꯨꯕꯨ ꯃꯤꯅ ꯂꯥꯛꯆꯈꯤꯕ ꯃꯤꯀꯨꯞꯇ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯃꯤꯍꯨꯜ ꯑꯃꯗꯤ ꯃꯁꯥꯗ ꯅꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩ, ꯃꯈꯣꯏ ꯃꯨꯟꯅ ꯈꯪꯉꯤ꯫
ꯃꯥꯅ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯔꯛꯄꯒ ꯒꯥꯔꯤꯁꯤꯡ ꯑꯗꯨꯅ ꯁꯥꯡꯂꯕ ꯂꯩꯔꯛ ꯑꯗꯨꯒꯤ ꯃꯆꯤꯟ ꯌꯧꯈꯤꯕꯒ ꯃꯤꯀꯨꯞ ꯑꯃꯠꯇꯅꯤ꯫ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯒ ꯆꯠꯈꯤꯕꯁꯤꯡꯗꯨꯒꯤ ꯇꯨꯡ ꯏꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯩꯔꯥꯕ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯂꯤꯌꯣꯅ ꯅꯨꯄꯤ ꯑꯃ ꯎꯈ꯭ꯔꯒ ꯑꯉꯥꯎꯕꯒꯨꯝ ꯂꯩꯈꯤꯕ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈꯤꯕ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯁꯝꯗꯨꯅ ꯆꯠꯈꯤꯕ ꯅꯨꯄꯤꯗꯣ꯫ ꯎꯒꯤ ꯃꯔꯨꯝꯗ ꯂꯩꯁꯤꯟꯈꯤꯕꯅ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯎꯈꯤꯕ ꯅꯨꯄꯤꯗꯣ ꯐꯅꯦꯛ ꯁꯦꯠꯈꯤ꯫ ꯑꯗꯨꯒ ꯆꯂꯥꯝꯕꯕꯨ ꯍꯥꯠꯈꯤꯕ ꯑꯗꯨꯅ ꯕ꯭ꯔꯤꯇꯤꯁ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯐꯝꯅꯤ꯫ ꯑꯅꯤꯁꯤ ꯑꯃꯠꯇꯔꯥ? ꯋꯥꯈꯜꯗꯨꯅ ꯏꯆꯥꯏ ꯆꯥꯏꯔꯛꯄꯗꯨꯗ ꯃꯩꯔꯥꯕ ꯃꯈꯨꯠꯇꯨ ꯁ꯭ꯇꯥꯔꯤꯡꯗꯨꯗ ꯈꯪꯄꯨ ꯐꯨꯖꯤꯜꯂꯤ꯫ ꯍꯥꯏꯗꯣꯛꯇꯕꯒꯤ ꯋꯥꯅꯤ ꯕ꯭ꯔꯤꯇꯤꯁꯅ ꯃꯥꯕꯨ ꯆꯤꯡꯅꯔꯤꯕꯁꯤ ꯀꯔꯝꯅꯅꯣ ꯈꯟꯕꯗ ꯃꯥꯒꯤ ꯃꯊꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯎ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯂꯩꯔꯝꯂꯕꯗ ꯃꯩꯔꯥꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯂꯥꯏꯕꯛ ꯃꯥꯅ ꯊꯤꯔꯤꯕꯁꯨ ꯅꯍꯥꯟꯒꯤ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ꯫ ꯑꯍꯧꯕ ꯅꯣꯡꯃꯩꯒꯤ ꯈꯣꯟꯖꯦꯜ 3-4 ꯃꯊꯪ ꯃꯊꯪ ꯂꯦꯞꯇꯅ ꯇꯥꯔꯛꯄꯗꯣ ꯃꯩꯔꯥꯕ ꯕ꯭ꯔꯦꯛ ꯈꯪꯌꯦꯠ ꯅꯦꯠꯂꯤ꯫ ꯂꯥꯞꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯗ ꯃꯥꯒꯤ ꯃꯤ ꯇꯣꯡꯕ ꯒꯥꯔꯤꯗꯨ ꯎꯈꯤꯗ꯭ꯔꯦ꯫ ꯃꯩꯉꯥꯜ ꯈꯛꯇ ꯌꯥꯝꯅ ꯂꯥꯞꯅ ꯎꯏ꯫ ꯎꯆꯥꯟ ꯄꯥꯝꯕꯤꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯁꯣꯔꯣꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯇꯔꯛ ꯇꯔꯛ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯊꯟꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯡꯃꯩꯒꯤ ꯇ꯭ꯔꯤꯒꯔ ꯆꯤꯡꯏ꯫ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯍꯥꯏꯔꯛꯏ꯫ ꯂꯥꯞꯅ ꯀꯥꯞꯂꯗꯤ ꯃꯈꯣꯜ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ꯫ ꯑꯅꯛꯄꯗ ꯈꯨꯟ ꯈꯔ ꯇꯥꯏ, ꯃꯈꯣꯏ ꯊꯣꯔꯛꯂꯗꯤ ꯀꯝꯗꯧꯅꯤ? ꯑꯉꯥꯡꯕ ꯆꯤꯝꯕꯥꯜ ꯆꯤꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯈꯤ꯫ ꯅꯣꯡꯃꯩ ꯑꯗꯨꯅ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯏꯝ ꯇꯝꯂꯒ ꯄꯥꯎꯈꯨꯝ ꯄꯤ꯫ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯊꯣꯔꯛꯀꯗꯕ ꯃꯤꯆꯝ ꯂꯩꯇꯦ꯫ ꯃꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗꯣ ꯃꯥꯒꯤ ꯃꯤ ꯑꯣꯏꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯁꯤ ꯊꯨꯒꯥꯏꯔꯤꯕꯁꯦ ꯃꯍꯥꯛ ꯈꯛꯇ ꯅꯠꯇꯦ꯫ ꯃꯥꯕꯨ ꯍꯥꯠꯂꯒ ꯂꯣꯏꯔꯣꯏ꯫ ꯃꯁꯤꯗꯤ ꯑꯍꯥꯟꯕ ꯋꯥꯔꯅꯤꯡꯅꯤ꯫ ꯅꯤꯡꯊꯦꯝꯁꯦ ꯄꯔꯥ ꯇꯝꯕꯤꯒꯦ, ꯑꯩꯕꯨ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯒꯅꯨ꯫ ꯁꯥꯎꯅꯤꯡꯂꯞ ꯇꯧꯔꯛꯄ ꯈꯣꯟꯊꯣꯛꯇ ꯅꯨꯄꯥꯗꯨ ꯇꯨꯃꯤꯟ ꯂꯩ꯫ ꯎ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯕ ꯅꯨꯄꯤꯗꯣ ꯅꯣꯡꯃꯩꯗꯨ ꯐꯠ ꯄꯨꯊꯔꯛꯂꯒ ꯊꯣꯡ ꯍꯥꯡꯗꯨꯅ ꯀꯨꯝꯊꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯃꯝꯕ ꯃꯐꯝ ꯑꯁꯤꯛꯄ ꯎꯃꯪꯗꯨꯗ ꯀꯅꯥꯁꯨ ꯌꯥꯎꯗꯕ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯃꯁꯨꯡ ꯐꯟꯅ ꯀꯨꯝꯊꯔꯛꯂꯤꯕꯗꯨ ꯎꯕꯗ ꯅꯨꯄꯤꯗꯨ ꯁꯥꯎꯅꯤꯡꯕꯩ ꯉꯛꯄꯣꯏ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ꯫ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯁꯣꯝꯗ ꯂꯥꯛꯂꯗꯤ ꯃꯥꯅ ꯁꯛ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯅꯣꯡꯃꯩꯗꯣ ꯀꯥꯞꯄꯤꯔꯣ, ꯅꯤꯡꯊꯦꯝꯁꯤ ꯈꯨꯠꯂꯥꯏꯁꯨ ꯌꯥꯎꯕ ꯃꯥꯜꯂꯤ꯫ ꯅꯨꯄꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯃꯩꯔꯥꯕꯒꯤ ꯃꯨꯞꯃꯦꯟ ꯌꯦꯡꯉꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡꯗ ꯈꯪꯂꯤ ꯃꯗꯨꯗꯤ ꯃꯩꯔꯥꯕꯅ ꯃꯐꯝꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯤ꯫ ꯒꯥꯔꯤꯗꯒꯤ ꯆꯝꯗꯨꯅ ꯄꯨꯊꯣꯔꯛꯄ ꯆꯨꯔꯨꯞ ꯃꯆꯩꯗꯣ ꯆꯤꯝꯕꯥꯜꯗ ꯊꯝꯂꯒ ꯆꯦꯛꯁꯤꯟꯅ ꯌꯦꯞꯄ ꯅꯣꯡꯃꯩꯗꯨ ꯄꯨꯊꯣꯛꯂꯒ ꯕꯨꯂꯦꯠ ꯍꯣꯜꯗꯔ ꯃꯦꯒꯥꯖꯤꯟ ꯑꯗꯨ ꯐꯠ ꯆꯤꯡꯊꯣꯛꯂꯒ ꯃꯔꯨ ꯍꯥꯞꯂꯒ ꯅꯝꯁꯤꯜꯂꯤ꯫ ꯂꯝꯕꯤ ꯃꯌꯥꯏ ꯆꯕꯨꯛꯇꯨꯗ ꯃꯩ ꯊꯥꯟꯒꯠꯂꯒ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯃꯥꯡ ꯋꯥꯏꯔꯞ ꯀꯥꯈꯠꯇꯨꯅ ꯂꯦꯞꯂꯒ ꯑꯃꯨꯛ ꯍꯟꯅ ꯑꯀꯣꯏꯕꯗꯣ ꯌꯦꯡꯉꯤ꯫ ꯊꯥꯖꯗꯕ ꯃꯇꯧꯗꯨꯗ ꯂꯩꯕ ꯌꯥꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ, ꯅꯤꯡꯊꯦꯝꯁꯨ ꯈꯨꯠꯂꯥꯏ ꯌꯥꯎꯏ꯫ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯎꯈꯤꯗꯨꯅ ꯈꯨꯠꯂꯥꯏ ꯇꯝꯃꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯨꯠ ꯊꯥꯁꯦ꯫ ꯅꯣꯡꯃꯩꯗꯨ ꯀꯥꯞꯄꯤꯌꯨ, ꯑꯩꯈꯣꯏꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯂꯅꯤ꯫ ꯍꯥꯏꯅ ꯍꯥꯏꯅ ꯅꯥꯀꯣꯡ ꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯆꯤꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯈꯣꯏꯅ ꯂꯣꯟꯅ ꯉꯥꯡꯅꯔꯤꯕꯗꯨ ꯑꯣꯏꯔꯣꯝ ꯊꯪꯕ ꯎꯆꯥꯟ ꯄꯔꯦꯡ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯍꯧꯔꯤꯕ ꯑꯗꯣꯝꯗꯒꯤ ꯃꯈꯣꯜ ꯇꯥꯔꯦ꯫ ꯃꯩꯔꯥꯕ ꯈꯣꯏꯌꯦꯡ ꯌꯦꯡꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯒ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯊꯛꯀꯠꯇꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯣ ꯅꯣꯡꯃꯩꯗꯨ ꯁꯠ ꯊꯥꯡꯒꯠꯂꯒ ꯑꯃꯨꯛ ꯍꯟꯅ ꯑꯦꯝ ꯇꯧꯏ꯫ ꯃꯩꯔꯥꯕꯕꯨ ꯁꯤꯅꯕ ꯀꯥꯞꯀꯦ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯂꯩꯇꯕꯅ ꯃꯈꯨꯠꯇ ꯑꯦꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯅꯣꯡꯃꯩꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯥꯞꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯜ ꯇꯥꯈꯤꯕꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯩꯔꯥꯕ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯅ ꯃꯈꯨꯠ ꯃꯆꯤ ꯂꯦꯡꯗ ꯂꯩꯈꯤꯕꯗꯨꯗ ꯅꯨꯄꯥꯗꯣ ꯂꯥꯡꯇꯛꯅꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯅꯣꯡꯃꯩꯗꯨ ꯀꯥꯞꯄꯤꯔꯣ, ꯑꯣꯄꯔꯦꯁꯟ ꯂꯣꯛꯇꯥꯛ ꯄꯥꯡꯊꯣꯛꯃꯤꯟꯅꯈꯤꯁꯤ꯫ ꯁꯛꯈꯤꯕ ꯋꯥꯁꯛ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯁꯤ ꯊꯨꯒꯥꯏꯕ, ꯑꯩꯈꯣꯏꯒꯤ ꯀꯣꯂꯣꯅꯤꯌꯦꯜ ꯏꯔꯥꯕꯨ ꯃꯨꯊꯠꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯗꯕ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯈꯪꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯂꯨꯝꯗꯨꯅ ꯂꯩꯈꯤꯅꯤ꯫ ꯃꯥꯅ ꯐꯣꯡꯅ ꯂꯩꯔꯤꯉꯩ ꯅꯣꯡꯃꯩꯗꯨ ꯊꯨꯅ ꯀꯥꯞꯄꯤꯌꯨ꯫ ꯅꯥꯀꯟꯗ ꯍꯥꯏꯖꯤꯜꯂꯛꯂꯤꯕꯗꯨ ꯇꯥꯏ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯇꯧ ꯃꯥꯟꯗꯅ ꯃꯤꯍꯨꯜ ꯂꯩꯖꯕꯤ ꯊꯥꯅ ꯆꯣꯡꯂꯦ꯫ ꯃꯃꯥꯡ ꯊꯛꯇꯒꯤ ꯃꯩꯔꯥꯕꯒꯤ ꯃꯥꯡꯅꯕꯗ ꯇꯧꯔꯛꯄ ꯃꯍꯥꯛꯅꯤ꯫ ꯃꯩꯔꯥꯕꯅ ꯂꯨꯅ ꯊꯝꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯂꯦꯡꯕ ꯂꯩꯇꯅ ꯍꯥꯠꯄ ꯉꯝꯕ ꯊꯝꯃꯣꯏꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯩꯔꯥꯕꯒꯤ ꯃꯁꯥꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯉꯝꯗ꯭ꯔꯦ꯫ ꯀꯥꯞꯂꯕꯗꯤ ꯁꯣꯏꯗꯅ ꯄꯥꯟꯒꯅꯤ꯫ ꯃꯈꯨꯠ ꯆꯨꯝꯕ ꯃꯍꯥꯛꯅꯤ꯫ ꯁꯛꯅ ꯍꯦꯟꯅ ꯊꯣꯏꯅ ꯐꯖꯕꯒꯨꯝ ꯃꯈꯨꯠ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯁꯨꯛꯍꯩ ꯍꯩꯇꯕ ꯃꯤ ꯑꯃꯒꯨꯝꯅ ꯃꯈꯨꯠ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯃꯥꯒꯤ ꯑꯁꯣꯟꯕ ꯑꯗꯨꯅ ꯃꯩꯔꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯈ꯭ꯔ ꯃꯥꯜꯂꯦ꯫ ꯇꯔꯪ ꯇꯔꯪ ꯎꯔꯛꯏ꯫
ꯎꯆꯥꯟ ꯄꯥꯝꯕꯤ ꯃꯔꯨꯝꯗ ꯑꯃꯨꯕ ꯑꯃ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯋꯥꯈꯜ ꯊꯣꯏꯅ ꯈꯟꯗ꯭ꯔꯕꯁꯨ ꯃꯩꯔꯥꯕ ꯚꯥꯞ ꯇꯥꯈ꯭ꯔꯦ ꯑꯉꯛꯄ ꯅꯨꯄꯥꯅꯤ ꯃꯥꯡ ꯇꯨꯡ ꯀꯔꯤꯁꯨ ꯌꯦꯡꯗ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯅꯤꯡꯕ ꯑꯗꯨꯅ ꯅꯣꯡꯃꯩꯗꯣ ꯐꯠ ꯊꯥꯡꯒꯠꯂꯒ ꯎꯆꯥꯟ ꯄꯥꯝꯕꯤ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯀꯥꯞꯁꯤꯜꯂꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯉꯝꯂꯝꯗꯕ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯃꯩꯔꯥꯕꯅ ꯂꯨꯝꯂꯤꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯍꯟꯗꯨꯅ ꯀꯥꯞꯁꯤꯜꯂꯤ ꯃꯔꯨꯝꯗ ꯂꯩꯈꯤꯕꯅ ꯊꯩꯗꯣꯛꯇꯨꯅ ꯎꯗ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯃꯥꯅ ꯅꯪꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯤꯉꯩ ꯑꯩꯅ ꯃꯥꯏꯀꯩ ꯑꯃꯗ ꯆꯦꯟꯒꯦ ꯃꯥꯕꯨ ꯗꯤꯁꯇ꯭ꯔꯦꯛ ꯇꯧ ꯊꯨꯅ ꯆꯠꯂꯣ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯋꯥꯍꯩꯗꯨꯗ ꯅꯨꯄꯥ ꯑꯗꯣ ꯅꯣꯡꯃꯩ ꯃꯔꯨ ꯊꯩꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯃꯩꯔꯥꯕꯁꯨ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯥꯞꯄꯤ ꯑꯗꯨꯕꯨ ꯂꯦꯞꯂꯤꯕꯗꯣ ꯃꯤ ꯑꯃꯈꯛꯇ ꯅꯠꯇꯦ ꯍꯥꯏꯕ ꯆꯤꯡꯐꯥ ꯄꯣꯛꯈꯤꯕꯅ ꯅꯣꯡꯃꯩ ꯃꯇꯣꯟꯗꯣ ꯃꯥꯏꯀꯩ ꯑꯃꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯆꯦꯟꯒꯦ ꯍꯣꯠꯅꯔꯤꯕ ꯅꯨꯄꯤꯗꯨꯗ ꯈꯪꯀꯥꯞ ꯀꯥꯞꯄꯤ ꯈꯨꯗꯛꯇ ꯅꯨꯄꯤꯗꯣ ꯃꯐꯝꯗꯨꯗ ꯇꯨꯁꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯤꯡꯅꯨꯡꯗꯨꯗ ꯊꯣꯛꯈꯤꯕ ꯑꯍꯧꯕ ꯃꯈꯣꯜꯁꯤꯡꯗꯣ ꯈꯣꯟꯊꯥꯡ ꯑꯣꯏꯅ ꯅꯤꯜꯍꯧꯔꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗꯤ ꯄꯨꯛꯆꯤꯛ ꯆꯤꯛꯂꯦ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝꯗ ꯅꯣꯡꯃꯩ ꯃꯔꯨ ꯈꯦꯠꯇꯨꯅ ꯆꯠꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯣ ꯋꯥꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯉꯝꯕ ꯆꯤꯡ ꯃꯌꯦꯛ ꯑꯗꯨꯅ ꯃꯥꯕꯨ ꯊꯧꯅꯥ ꯂꯩꯍꯟꯗ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯩꯔꯥꯕꯗꯤ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯤꯗꯨ ꯁꯣꯛꯂꯦ ꯆꯦꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯗꯤ ꯈꯪꯂꯦ ꯃꯥꯒꯤ ꯈꯣꯡꯊꯥꯡꯅ ꯅꯛꯁꯤꯜꯂꯤ ꯃꯈꯩ ꯅꯨꯄꯤꯗꯨꯒꯤ ꯃꯤꯍꯨꯜ ꯈꯣꯡꯖꯟ ꯍꯦꯜꯂꯛꯏ ꯈꯨꯠꯀꯤ ꯆꯩꯅꯥ ꯑꯗꯨ ꯆꯪꯈꯤꯗ꯭ꯔꯦ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯎꯈꯤꯗꯅꯕ ꯇꯨꯄꯤ ꯃꯔꯨꯝꯗꯨꯗ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤꯜꯂꯒ ꯂꯩ ꯃꯝꯁꯨꯛ ꯃꯝꯁꯨꯛ ꯃꯔꯛ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯗ꯭ꯔꯕ ꯅꯨꯄꯤꯗꯨꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯔꯥꯕ ꯅꯣꯡꯃꯩꯗꯨ ꯑꯃꯨꯛ ꯍꯟꯅ ꯇ꯭ꯔꯤꯒꯔ ꯆꯤꯡꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇ ꯅꯝꯃꯤ ꯑꯗꯨꯒ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯇꯨꯄꯤ ꯂꯧꯊꯣꯛꯎ ꯅꯨꯄꯤꯗꯨ ꯃꯆꯤ ꯂꯦꯡꯗꯦ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯍꯟꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨ ꯌꯦꯡꯂꯒ ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯟꯅ ꯍꯥꯏꯔꯤ ꯇꯨꯄꯤꯗꯨ ꯅꯁꯥꯅ ꯈꯪꯅ ꯂꯧꯊꯣꯛꯎ ꯑꯩꯕꯨ ꯈꯨꯠ ꯌꯥꯎꯍꯟꯒꯅꯨ ꯑꯃꯨꯛꯁꯨ ꯐꯪꯗꯦ ꯄꯥꯎꯈꯨꯝ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕ ꯊꯤꯟꯊꯗꯅ ꯂꯩꯊꯣꯛꯄ ꯆꯨꯝꯗ꯭ꯔꯦ ꯈꯟꯅ ꯇꯍꯥ ꯇꯍꯥ ꯆꯪꯁꯤꯜꯂꯒ ꯇꯨꯄꯤꯗꯨ ꯇꯥ ꯄꯥꯏꯒꯦ ꯇꯧꯏ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯇꯨꯡꯗꯒꯤ ꯀꯣꯟꯅ ꯆꯪꯁꯤꯜꯂꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯗꯣ ꯈꯪꯄꯥꯟ ꯍꯦꯛ ꯄꯥꯜꯂꯛꯄꯗ ꯅꯣꯡꯃꯩꯒꯤ ꯆꯩꯅꯥ ꯑꯗꯨꯗ ꯃꯩꯔꯥꯕ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯇꯥꯈꯤꯗꯨꯅ ꯃꯃꯤꯠ ꯆꯦꯖꯠ ꯎꯏꯁꯤꯜꯂꯤ ꯈꯨꯔꯨꯈꯨꯗ ꯀꯨꯟꯊꯈꯤ ꯉꯥꯏꯍꯥꯛꯀꯤ ꯆꯩꯅꯥ ꯑꯗꯨꯅ ꯃꯁꯥꯗꯣ ꯂꯥꯛꯁꯤꯜꯂꯤꯉꯩ ꯆꯩꯔꯛꯇꯨꯗ ꯇꯨꯡꯗ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯇꯍꯥ ꯇꯍꯥ ꯆꯪꯁꯤꯜꯂꯒ ꯁꯣꯛꯂꯕ ꯅꯨꯄꯤ ꯑꯗꯣ ꯍꯨꯒꯠꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯄꯣꯛꯈꯤ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯅꯨꯄꯤꯗꯨꯅ ꯃꯥꯕꯨ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯒ ꯆꯠꯈꯤꯕꯗꯣ ꯃꯃꯤ ꯁꯥꯃꯤ ꯎꯔꯝꯂꯒ ꯃꯩꯔꯥꯕ ꯇꯞꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ